State asida census tawdringai mamangda NRC update tawhannabaki matangda miyamgi mifam ama pangthoktuna tongan-tongan ba warep mari lawkhre. Campaign for Just and Fair Delimitation na sinduna Manipur University ke auditorium da pangthokiba mifam aduda lamdam asigi CSO taranithoi gi luchingba singna magi oiba wafam kaya phungdok nakhi ngasigi mifam aduda saruk yakiba miyamna yetna balaitana warep mari su lawki warep sing adudi Irang asina maram oiraga lanjenariba sing masa gi yumda khunda laitra triba fawba Manipur da census pangthok handaba Manipur da gi illegal immigrants sing khandok naba NRC update tawdriba makai amadi lamdam masida tangdu laitaba hanjilaktriba fawba chahi sigi August tang 13 tagi hogani haina thaurang tawriba yumkok thiba amadi mathang chahi gi February tang amadagi pangthokani hairiba population enumeration Manipur da pangthokpa yaroi Center amadi state laingak na namfuda census pangthok na bahona raklabadi makhal makha kayagi khongjang sangsil lakna baki paujel pibani haina logani Manipur gi yelhomi singi chunglam chat kanna baki damakta akan ba khongjang kaya changsin baga loinana census fawba boycott tawrpagi firep lorpa yai loinana athubada NRC update tawhanaba miyamna matam chupada mikupna hum singna leiba amadi NRC update tawdriba fawba makhal makha kayagi khongjang sangsilakpada miyamna saruk yaba haina warip lokhi Campaign for Just and Fair Delimitation ngasi fawbada sangsilakpada tabuksi sangsinna thalingi marak sida ekhoina sangsin gaduba thabuk sida mu maiki ama ani long sum yawruba nate ekhoina thawar chaliba sangsilliba thabuk sigi sangsiling marak sida ekhoigi Manipur di tongan issue yamba demand yam lami kanu tobonina ekhoina sangsiling sida atopa demand am toksalakna ekhoigi je adum khara tapuk topsin tawwa dum yawki ngasi sangsilliba National Register of Citizen gi masigi mariga siga loina ba posi amna ikudi mang do thong do thinna lairaba to mukhi tabuk sangsin gi report amu olbinina sangsin da yadi haina sangsin lepani khoi sangsin liba marak sida ikoi da thugaina na ba mayam ama yawi ra ti gi oiba mayam ama na ikoi si kitang bokel kitang kan ngang matam da ikoi si ki han bagi neti mayam na phadana ai sa mak su yam da tawe haidare ikoi nang wari sanaje bosi tapping to ya haijalakpi nang singang ga haijalakpi aduna khoi angpuni tawri de tetin chen chung girbe khone kaya yam na thawk tawgudorige tawgudoro thawki Manipuri miyam tawgudorogi Manipuri miyam ya bidragadi Manipuri miyam na apopo mufum amada engagement to lar kan khone kaya yam na miyam singadu no haibagi wahang chu la khoi lekte badante